Hello friends, Manipuri homemaker channel na mayambu taramna okseri ngasigi recipe sidi akhoi pork sandwich recipe ne yamna so hawkhre aduga hotel dagi restaurant dagi laibada su yam tangi ko yumda semjaba sine healthy su oiba aduga pianna su chaba aduga maina semge haibado mayam angtang yengminarase mayam so angtang try tawbiyo nungsidaka adudagi di Fadigong khara siga janam kitang amaga moro tekpaga sise akhoi chutney hana semdo ase fadigom je kitang hape moro amatang hape asangba morok se janam khajiktang ama hape aduga champra gi mahi se spoon na chawba ma hape thum khara ma hape ya gadaba changda chingtang grind taw tho aje tawre yam thina phajabane sangtrik sangaga yumda phajana semjaba fresh oiba hektang hairi base duga aina mamangi video da semkiba pork ki singju ne adugi do kitang hawke tawbane yamna tasty oina ba hawna ba chiangtang grind taw thoke yamna so hawe mamangi agi pork ki recipe do pork singju do yengbidri ba singna yengbiyo agi mamangi video da yaujagi bani sumaina ongtang grind taw thoe namthina haw jani ma'am agi cha gai so asarau budaloi duga husband na su thagat pada loijan yamna hawena do jik pe na mu thangalage gas on tawre butter se khara hape aina butter se mel taw tho alage duga yellow tangkhai ama kupna sore je si hap chale durgi di khame sima tangkhai amne capsicum do adu khara amne aduga gajar do adu khara amne sumaina haipetang low flame da haipetang magi hingnam nambado adu phana wi da makta haipetang ngau thokpani loire huje do sida bowl sida transfer taw thoya aduga lettuce mana do nga sagi pe na saw je sida haipetang kupsalaga thamge haibadi kitang monda na bani do huje kaino je thabi khara hape thabi chop tawraga thambado degi pork ki grind taw butu chu hape haipetang mix tawre aduga sari ngai da happy ga no nga sagi asaba do ingra kanda mayonnaise hapiyo mayonnaise hapaga phajana mix tawre mo duga mahau laina ba oregano se kitanga ma hapage chili flakes kitanga ma ga hapchalage duga black pepper se si hapayam hawe masu khara hapchale se mu phajana okhaire duga sumaina mix tawba ai pork stuffing je mix tawba loire ado ongtang taste taw thokpa yaye thum ga kai wat ke haibado ongtang charaga duga bread se akhoi gi magi matai gi side se ka su yai kak tra su yai optional ne do butter kitang taisalage butter taisali je akhoi gi crispy oina bani mahau su leiba akhoi gi mathak se kem su lawba sai gi takharaba green chutney do adu muk taisalage dugi mathak sida pork stuffing do adu mo hapchalaga phaja yam phajana kachen ko ya thungna phajana sandokna taisalage aduga mathak sida kupsalage ngasai gi butter tai gi do duna mathak thangdoi ni ko aduga amuk mathang ge muk semage green chutney taisale mathang step by step tawre aduga sina lettuce mana ngasai gi tham pathana ba thang gi do adu mu sumaina hapchalage tai ahen baje kakthalage aduga si mo akhoi ge lettuce sida napna namba mayonnaise kitang taisan ge natraga de nap poitoi ne ba dana haipetang taisalaga si mo cover tawsalage mathak sida kupsalage duga butter khara maga taisalage chumaina duga ai tawa se sare asaba tawa sida sumaina butter se kitang taisalani ko duga bread sa hapchalage do yam phajana press tawbiyo tapna mathak makha akhoi ge golden color golden brown color lakpado adu phawba sumaina tawbiyo tapna do mathak che kem lawbon mathang sumaina adum loina tawrage yamna su phajare ai gi tawa da hoba sandwich se ado mayam ai gi video se kitang nungai ba natraga kitang adom da kana ba phawbiraga di subscribe taw bidriba singna subscribe taw sanbiramo kana ba nungai ba video mathang da putuna lakjage aduga bread se kakpada mayai dagi hutlaga ka ise sisina kaimta soidi matai de kakpadi heta sagai ba khotpa tawbone adudugi ne aina mayai dagi hutlaga kakjari se do mayam thina phajare ai gi se चाबदा सुखु हाव अमा
ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯕꯥꯏ